Meitei Dharmagi yang usit thawai da mongda tin sittuna Ngang Sakhiba Meitei Christian Luchingba Takhellambam Premananda lamdam sigi miyam maruoina Manipur ining tawle sema sana jawbada ngakpiyu haiduna Haijkhre matung All Manipur Christian Association ki president na Christian Singda maral thangjinduna Awaba Pirakladi Tumina khak Leithokloi haina Manipur Press Club da pangthokiba pawgi mifam amada phongdokhre hiram masigi matangda lengakna su kupna yengsinbiduna nungaitaba thodok thoktanaba hotnabinabasu hairiba association asina lamdam sigi miyamgi puning singsilakli Asigumba Dharmagi yengthinaba asi amuk hanna thoktananaba honaminasi makhatana karigumba furuk amana Christian Singda maram thijinduna awa Pirakladi AMCO na Tumina Leithokloi loinana mari leinaba maphamda wakatuna achumba wayel phangnanaba chatlagani nakal amaromda Meitei inat samgat lup amadi kanglei inat cinta apun belupna tongan tongana thaturak cherul amada Meitei Christian Luchingba Premananda Lalle haidun hekti yaba ngamloi miyam tinba mafam amada Meitei Dharmabu karimlakhibu maramna miyam tinba phangsil amada miyam khangna Lalle haidun singdokadabani haibu wafam phongdorli All Manipur Christian Organization ki baigai digi Manipur iramdam dal kangluk guru lining laison manadragasu akoi nungsi chana chinana Manipur ima lepak sana lepak si nungsi chana na pun tamina si habagi wafam su ngasi akoi media ki thongda Manipur Christian Organization na appeal tawsari Ningsingba yai Sagang Baptist Church sinduna outreach gospel haiba tarom amada Meitei Christian Luchingba Takhellambam Premananda Meitei Dharmabu yam usitaba mongda Ngang Sakhiba aduda Manipur gi ingthol semba sana jawbra mai honu saukiba gloina makpa hingna mon khokani madugi daita punamak aini logani ai jelda leirebasu leigani haibu wafam phongdokpa leikrabani Ipak TV News haiba news networking channel asibu like subscribe amadi share tawbiduna miyamna support tawbidu haijari